Lamdam asida phangba medicinal amasung aromatic plants sing yokhatpa amadi therapeutic value khangdoknaba pandamda State Ayush Directorate ka Practicia Agrotech Private Limited Assam ga MOU ama khuyek pinakri. ILP ki sana pathap draft semlaba matungda gazette phong ringi mamangda assembly gi mifam ama kaubiduna khanabagi tanja ama pibiyo haina MLA khumuksam joy kisanna lenga ki puning sing silakli. Amasung yang thangdagi wangoi fawbada leiba lokfam singda naunuyum sajinba sing thabak lebanuna numitarini gi manungda marik sumasi sang thagalanaba SDO wangoi na khangan kre. Mayam kurumjari adom yengmi basi impact news ni ai taklamam siam kanen hauzik pungza si phawbagi marba pawsing yam ta pizari. Lamdam asida phangba medicinal amasung aromatic plants sing yokhatpa amadi pambi sing asigi therapeutic value khangdokna ba pandamda State Ayush Directorate ka Assam gi silsad based tauba Practicia Agrotech Private Limited ka Memorandum of Understanding MOU ama ngasi khuyek pinakre. Ngasi khuyek pinakiba MOU adugi matungda state asida phangba medicinal amasung aromatic plants singi lamda national amasung international thak ta thabak tawba amasung sakhangba ngamlagani haina Ayush ki minister Alexander Kumana Fongdukre. All Secretary ta Laiba Health amasung Ayush Minister gi conference hall da pang thoki ba tharmamada Minister Langpolakom Zent Kumagi mamangda Ayush Directorate ki mapung oiba unit am oiriba State Medicinal Plants Board ki mahut sinduna Directorate asigi Director oina thau puriba Dr. Y Lukoy amasung Practicia Agrotech Private Limited ki Director Supratim Roy Saudhurina point tara yauba Memorandum of Understanding da khuyek pinakibani. MOU asigi matung ina Practicia Agrotech Private Limited na lamdam asida phangliba medicinal amasung aromatic plants sing tissue culture tawduna yokhatpa pambi sing asi masing yamna puthoknaba honaba ningthina process tawduna pambi sing asidagi kanaraba hidak kaya puthokpa research tawba loinana lamdam asida phangba medicine amadi aromatic plants sing asi leiba yauri hairi. Thauram aduga mari lenana Minister Jayant Kumana haikibada ngasi khuyek pinariba MOU asigi matung ina lamdam asigi kanaraba pambi sing molecule level da study tawbaga loinana aikhoi mioibada kanaraba hidak kaya mai pa na puthopa ngamlagani. MOU asigi matung ina hidak ta kanaraba pambi sing asi thajariba mioi singdasu ahenba senthok lambi ama pihanduna lamdam asigi loinana leiba asigi semilon phaganamada mateng oiragani haina Minister Jayant Kumana makhata na thajaba fongduki. With a new vision and with a new hope, akoi masi si sign tong si hadana koina khanjaban habite koi mamang du so mo koi sign tong nagre ches ayar sign tong nagre same line da madu to backup tong no bagini na habagi hoje anobu makli gi lai makli farm agro product sajiga koi ga mo sign tong nagadori koi praja singna sincerely thabak to biragadi amasung madu loyalty yauna amasung mai work dedication yauna madu thabak to biragadi koi yam thuna chakhat pa du chakhat ka lagado me ading mak ta si chakhat na dami machak ma acho min sam oi ban habite Manipur say slowly in every field madu chakulai in every field in habite jam ngai ba mana in my case in our case ko the health sector da jam chakhat ama oirak pa habite Nakala morom da Minister Jayant Kumana Christian lining bu thajaba mioi singi yamna maru oiriba kumai amadi anoba sahi na lakpa sida lamdam asida leiriba mioi punamakta ipapauzil pirakli. Minister na hai Christmas amadi New Year na lakpa sida lamdam asida leiriba sing amadi tamda leiriba mioi singda nungaiba saukhatpa amadi tangdu leitaba punsiro lama phang oirasano haina thamlakli. Manipur laingakna state asida sanaba haukraba inner line permit system ILPS ki oiba rule amadi regulation ama mathang sahi ki January dagi siam hauragani haiba wafam miyam gi oina afaba khongthang amani ILP ki sana pathap draft siam laba matungda gazette phong dringai mamangda laingakna assembly gi mifamama kobiduna opposition yauna afafata khanabagi tanja ama pibiyo haina thangweban kemdragi MLA khumuksam joy kisanna laingaki puning singsilakli. Hoyathong da laiba masagi mayum da pawmi singuna bama da MLA khumuksam joy kisana makhata na haiki hauji lamdam asida lairiba miyam da state asida ILP chanaba na miyam na yamna mipaiba fongdok na riba Citizenship Amendment Act tagi ngak thokpa ngamlagadra haibagi akiba poknari masigi sumatakta state asida
ILP chanaba matamda base year asi kumja lising ma chama panya khai ma thoi oigadabani haiba JCILPS yauna lup kaya gi wafam lengak ta leitabagi mami tari masida sunatana Center na ikui-kuidana National Population Register update tawgani loinana laiba asida mioi ama tha taruk amadi masidagi hian ba fawba leiragadi laiba asigi oiba National Population Register da yahongani haiba wafam lakli Kanagum Varada Labor Mui Amana Yumbugi Ayaba Yauragadi, Bota List the Hapa Yai Haiba, Chief Minister Giwafam Yauna, Isukaya Labor Asina, Karamba Mui Singbu, State Asida Sanagadoriba, ILP Estina, State Asida, Sanahan Bayaga Doribano, Loinana, Karamba Muina, Yaruidabano Haiba, Singnaba Faunari. Piba Masida, Lengang ILP system gi, RR drop, Siamaluraba Matung, the opposition member sing so Apapata Kanabagi Tanja Ama, Pim Toi, ILP Kisana Patap Sanaba Houdring Mamangda, Assembly Mifam Ama, no Magi Uraba Suko Buhaina, MLA Kumuksam Zoe Kusana, demand directly. ILP chatpa state amada state tugi mapanda laaga voter listen by ya brahibase masi yamna mayak sengnaba Bharat Sarkarna apaba thabak ama torokpada koi harawi aduba apaba thabak torokpani haina piraiba potduna maming tagi oina chatlaga ki Manipur da lakpa mi khudimak sigi chi ama khaktang drakar leiba random da changaiba mi khudimak da pangpi da piba aduga makhoi da restriction ama thamdragadi mising yamjadaba yellow musing mutkhitraina pankhalibase masna ngaklo piba ngamgani haibisiti thajati sarkar nasu miyam hena phana khanna thabak tobiramgani aduna Manipur haiba state sidasu koi democracy gi mahau tu phangli opposition gi su wa phongdok pangambagi tanja atu pibiri haibase Manipur lenga asina utpatna chapchana chungani Nakalamoromda Manipur lengakna thasigi kumapanda central government gi miyang makhada leiba asida chanaba haukraba citizenship amendment act po saugatpo oina miyamgi khongsat ama singani haiba wafam asi state asida amuk irang langanabagi barton tawbo oina thokani haina MLA khumuksam joy kisanna section 1 thamlakli MLA asin hai CAA namaram oiraga ILP sanaba haukraba Manipur goma state singda akaiba oiroi haiba leikraba matung asida lengakna CAA saugatpo oina miyamgi khongsat ama minister MLA sing yauraga satkani haiba wafam samam naba phawi Haujiksu manpek yauna state asig miyo kaya ama CAA bu yanintaba yauri khongsat asina maram oiraga miyamda hiana sawanaba machak oigani haiki Manipur da su effect tawroi su hairaba impact leroi su hairagamu support tawni na khongchat chatoi sina takpadi se Manipur da impact laktori brasini aina hangjeningisi yaragadi laingak sina leiriba khongche tolaga praja se tangdu leitana lehen mana phagani irang pamisi Manipur prajara government live se nenaningai oire ingna leiriba singdu da provoke tawlaga show string na satna banadi kana roi numitulera tholaka doriba singdu minister MLA ki bedagi miam do hoira tholaka dori marasu angak pamani karamba ground da karimta su chatna roi na sarkar hajan hairaba si chatna roi dum lamrom se karigi support ki release chatori ge ba Hiang thangdagi wangoi fawbada labor lofam singda nauniyum sajinba sing SD wangoina thabak lebhanduna numitari ni ki manungda marik suma sia sang thagalnaba khangan khre numitari ni ki manungda sia sang thagalak tab sing ain gi oina thabak paikat lagani hainasu wangoi gi SDO yumnam Nelson na phongdorakli ngasa yuktagi hauduna sathakiba notice issue toba aduga mari lenana Nelson na makhatana hai numitari ni ki manungda sia sang Thingalakta Singi Matakta Manipur Conservation of Paddy Land and Wetland Act 2014 gi Makada Nauna Sarakli Yum Sing Amadi Atoba Construction Sing Thingzinduna Ain Gyoba Thabak Paikat Pahaurgani Inkum Zalisuni Mari gi Matung da Sajilakpa Yum Sing Manipur Conservation of Paddy Land and Wetland Act 2014 gi Matung Inna Yumpam Adugi Text Thidok Piduna Paring sumna laibiyu lamdamasigi miyamna sulopam singda nauna construction tawdringaida lainga ki authority singa tanabiyu haiki Imphal West District instruction maka itare ko ahoigi Manipur Conservation of Paddy Land Wetland Act 2014 sigi lakpadagi violate oba itare ko
agriculture land ta sasanba structure myam se seida notice serve toroga seize tawba amasung confiscation tawba aruna cd notice tharani ko moi reason piro moi ainamta moi se moi violate tawba si moi stop tawdo no na thaba de stop to honba aduga sigi sariba kano se construction se khoi mayam gi khoi public ki awareness oina bak tamta aware oina ba khoi gi tare khoi gi hana ayaba permission lobri raga khoi gi anba tawbi raga aduga onbi haijani khoi gi law si mangdana ba tare khoi agriculture land si sum khoi gi mangsale aduna si mangdana ba public na su si hana conversion si hana niyom chumna tawbiraga aidi due process tawraga tawbina ba aina appeal tawjagi Manipur Langangna Citizenship Amendment Act 2019 CAA bu saugat po in act asig matangda miamda awareness piba oina lakliba December ko mapanda pangthokani hairiba rally asi all Manipur Muslims coordinating committee amokko ki maikai kanna yaning da phungdorakli loinana pangthokadoriba rally asida miamna su saruk yabigano haina su appeal tawrakli Manipur Press Club ta Pamis ngunabad amokko ki spokesperson Abdur Razak na phongdorapada Manipur de extend tawkraba in a line Pamis system haibadi Bengal Eastern Frontier Regulation Item 73 asina CAA na maram oiraga state asida sangsilakadaba mitop sing asi kanmangamgani haibagi thajaba laite Manipur lengak na su miam ihul khangna thabok tawbi haina su phongdorakli हाइरिबा CAA सिना मणिपुर की प्रजा खुदिंगमक्ता सोलक्कदोरिबा से पंथोकना चावरबा सैफुमा पिरक्कदोरिबनी ILP हाइबा असिददी चुमनगी इनर लाइन परमिट हाइबदु परमिट तु पीरगा मी थाजल लगा हलन खिदनबगी पोट अदुदी तौगे हाइबत तौदुना लेरिबा BJP की केंद्र की सरकार असिना परमिट पीरगा थाजल लगा मणिपुर सिद मियान चासे मसीगिसी अदुम मखाताना मसिंग हेना लेहल्लकबगी खुदोंग चाबा से ओइखिगद्रा हाइबगी अकीबा अदुना अखोई रिले से मसिबु अखोई कंडेम तौजबनी Manipur People's Party MPP linkhat ki bag yang khain suba foundation de ge tharom pologram da labor party asig office complex ta pang thokre tharom maduda party asig advisor L Krishnadas P Asobi M Amutombi President O Jugindro Vice President Dr S Ibom Sam sung S Brojena Singba Miyoi Singna DICE member sing oina saruyaki Tharom aduga mari lenena party asigi President O Jugindro na hai MPP gi state asigi regional party ama oina state asigi amadi miyang yai fana ba thabak tharom kaya paikhatuna lakre masida natana Manipur kannana bi issue kaya da su hak thengna na thabak tharom kaya tawduna lakhi haujik su makha tana party asina state asigi damak amasung miyang gi damak paikhat kadaba thabak tharom kaya leiri makha tana lepa leitana state asigi damakta amasung miyang gi damakta paikhat pa yaba thabak tharom singsu paikhat ki gani haiki ꯑꯩꯈꯣꯏꯅ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡ ꯇꯪꯗꯨ ꯂꯩꯇꯥꯅ ꯃꯅꯤꯄꯨꯔꯗ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁꯤꯡꯗꯣ ꯃꯗꯨ ꯆꯞ ꯆꯥꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯏꯅꯈꯤꯕ ꯆꯤꯌꯣꯜꯁꯤꯡꯗꯣ ꯃꯗꯨ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯐꯪꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤ ꯉꯥꯛꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯒꯤ ꯄꯥꯔꯇꯤꯒꯤ आर्टिकल नंबर 2 की क्लोज नंबर 1, 2, 3, 4 दा ईबा मणिपुर के टेरिटोरियल इंटीग्रिटी निथिसना ngakna thangani haiba singa mayam asi akhoi ngakna thamnagi damakta madigi damakta asi sahi yakhaini thoi suba asi pangthoiba asina mifam morega makha tana akhoi manipur da leiba akhoi praja primana manipur party mun sibu lena akhoi ngasi akhoi na pangthoi bel smai to na sahi thing ni pangthopa ngambo jege akhoi na Bharat Sarkar Food Corporation of India FCI ge labor sing thabak swalo haiduna sanction khiba khongjang da police na fajin khrab labor sing gi macha sing na lamphel da laiba education is da lairik tamba tokchara gi haiduna lairik pisin khre angang sing aduna education is ki director unana ba hona bada director laidam da badagi additional director Mangte Larate Komda Lairik Sing Pisin Ki Lairik Pisin Ki Angang Amana Nomagi Tabak Suraga Imung Puriba Singda Karimata Kangalamdana Tabak Suba Yaroi Haina Tingliba Si Yabangam Loi Makoi Ahal Pazin Krabanina Imungi Ahal Sing Tadok Tringi Fauba Tadok Tri Fauba Sara Hermagi Kongjang Sangselagani Angang Gini Haiduna Edison Director Unabada Tausadana Taurakiba Tawangasi Laibak Tibani Wari Sanaba Lapa Matamda Marinaba Singh Kaubagi Mahuta Police Oina Kaubasi Pang the Magi Tawni Haina Fongdolaki अगोई लाइक तमजरो अखोई इसाना सरेंडर तौजरगे हाइना अखोई लाइक थंबा चंगजबने
ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯁꯨꯔꯒ ꯆꯥꯖꯕ ꯑꯩꯈꯣꯏꯅꯦ ꯕꯕꯥ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯩꯒꯅꯤ ꯃꯃꯥꯁꯨ ꯑꯉꯥꯎꯕꯤꯒ ꯄꯥꯒ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯕꯕꯥ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯑꯩꯈꯣꯏꯗꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯊꯥꯡ ꯆꯪꯖꯒꯅꯤ ꯕꯕꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯂꯩꯔꯁꯨ ꯂꯩꯒꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯃꯣꯏꯅ ꯀꯔꯤꯝꯇ ꯊꯥꯖꯕꯤꯗꯦ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯅꯦ ꯍꯥꯏꯗꯨꯅ ꯃꯣꯏꯅ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯃꯣꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯊꯕꯛ ꯁꯨꯔꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯂꯩꯈꯥꯎ ꯊꯝꯖꯕ ꯂꯥꯛꯆꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏ ꯊꯥꯗꯣꯛꯄꯤꯌꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯊꯥꯗꯣꯛꯄ ꯇꯥꯔꯒꯁꯨ ꯌꯥꯅꯕꯒꯤꯁꯦ ꯊꯕꯛ ꯁꯨꯍꯟꯒꯦ ꯍꯥꯏꯕꯒꯤꯁꯦ ꯄꯥꯔꯇꯤꯈꯩꯗꯤ ꯑꯩꯈꯣꯏꯗꯤ ꯊꯥꯗꯣꯔꯛꯑꯁꯨ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯑꯥꯔꯇꯤꯀꯥ ꯐꯪꯗꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯕꯥ ꯍꯣꯏ ꯊꯣꯛꯂꯛꯇ꯭ꯔꯤꯒ ꯑꯩꯈꯣꯏ ꯆꯔꯥꯁꯨ ꯍꯦꯟꯒꯅꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯔꯒ ꯃꯃꯥ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯦꯕ ꯑꯩꯈꯣꯏ India government ki Ministry of Rural Development ki funding makhada Manipur State Rural Road Development Agency na lamlai kendra ki manung sanna lausang khongda RCC bridge ama sagani haina tawriba si atoba mafamda hongna ba tawbiganu अथुबद साब हौबियो मियाम की अपाम की महत्ता और तैनब थबक तौरबदी मियाम की ओइब इहौ लाकनी हाइना जेसे अगेंस्ट द शिफ्टिंग ऑफ लौसांग खोंग ब्रिज की माइकैदगी सक्सेन वा थमलकले इफाल की मफम अमद पाउमिस उनब अमद जेसी असगे को कन्वीनर कोइसनाम संजोइना हाई लौसांग खोंगदा इंडिया गवर्नमेंट की Ministry of Rural Development na wa oda thokta na Manipur State Rural Road Development Agency ki ming makhada RCC bridge asi sana na bahaiduna Imphal East MSRRDA gi Executive Engineer yauna uri uyung tamba gi thabak sayes ki metarukta pangthokrabani kumjal sngani kunda thabak loigada ba thonga singa si phawba thabak haudana leiri thong sadana leiri ba asi gi matangda JC gi maikaidagi Ministry da serola mapidana wakat ba phawba laikre masigi marakta masigi makha tab oina MSRRDA gi chief engineer na thong asi athuba da saba hauragani haiba phawba laikre nakala mono da laksang khong gi akoi bada laiba miyam gi oina yamna ningan naba oina haiba thong asi lamlai kendra gi manung san la sector saragani haiba wafam laikre lonena local MLA yauna sector da uri uyung tamba gi wafam phawba lakle phiba masida hauzik laiba lenga ki mayba minister amad authority singna wato asigi matang da yengsen bi lonena maikai asom da laiba miyam da yamna kana ba pihan gadori ba thong asi athuba da saba hauna na thab thoram sing paikhat pi haina ko convener sina appeal tawrakli JC against the shifting of Loksang Khong Bridge na thonga sima atopa mafam da hongani haibagi pawju khangnar padagi haiba mi paiba si leibangan loina na department na Manipur State Rural Development Agency na haiba thonga si athuba matam da Loksang Khong khungang da magi sabam thokpa wa order thokiba mafam asida sabina bagi damakta JC gi maikai dagi nolukna thamjari haiba thonga si sadragadi khungang amadi khungol mayona bada leiriba sing apunbo oina makhal makha kya gi station torakani haiduna JC gi maikai dagi phongdokchari Ongma namitari ni khakta ngai ri nupa ama Christmas yengnusi haina mayumdagi kauthokraga tamtina furambadagi laikanaba ngamdana laikidre nupa adudi Imphal East District ki Irilbung Police Station la konba arabti awang laikai soibam Romeo sahi tarataret apokpa soibam siamne Romeo hatpada senaba miu sing Lamphel Police Station da Purapa matamda koi saundraba miyamna mihat pasing miyamda sinawa haiduna Lamphel Police Station na thomjin kre irang ado Lamphel Police ki SDPO amasung OC laktuna wari sandraba matungda loisin ki Impact News na phangba pawda laikhidraba Romeo gi manungdagi phangba pawda thaudu asi ngarang numidang thokibani laikhidraba Romeo na mayumda leiringaida laikai adumaktadagi mamanaba amana Christmas yenglunaba phone gi khuthangda kauthokibani Numidang khara thengal phawba matamda laikhidraba Romeo mamanaba kharana gari masada yumgi thongal phawba thilakibani Romeo na imungda sanglaktuna phamungda hiplingaida mahaki loina bina furit haigatun yenglubadadi saina phubagi dakfam sing taramki imung manung mioi sing na Romeo bu kotakta Rims Hospital da pukatuna lainglaba matungna makha tana laikanaba ngamdana laikhidabani hairi Muslim Students Union Manipur Kaubalup Ama Wakaf Board ki Oza Singh regular tabada Oza Singhdagi mioi kharana sel khongkat te hai ki ba wafam ado yumpham yaudabani haina All Manipur Madrasa Modernization Thesis Welfare Union na sengdorakli hiram asigi matangda ngasi Manipur Press Club ta pangthokiba pawmis unabada lup asigi secretary Mohammed Aslam Khana Union asina haukiba lisuni tarama thoidigi hauna Wakaf Board ki makhada Lairibu Azaz Singh ase regular tahana bakana honaduna lakli madugi mahi oina kumjala singni tara marida matamadugi laingakna Wakaf Board ki makhada lairibu oja sama tara maribu regular tahana ba waref lauki
ꯑꯗꯨꯕꯨ ꯋꯥꯔꯦꯞ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯈꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯣꯖꯥ 113 ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯃꯈꯣꯏꯕꯨ ꯔꯤꯒꯨꯂꯔ ꯇꯥꯍꯟꯅꯕ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯈꯤ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯂꯨꯞ ꯑꯃꯠꯇꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯒꯅꯤꯁꯨ ꯍꯥꯏꯈꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯑꯣꯖꯥꯁꯤꯡꯒꯤ ꯏꯃꯦꯖ ꯁꯣꯛꯄ ꯌꯥꯕ ꯋꯥꯐꯝꯁꯤꯡ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯃꯇꯨꯡꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯇꯥꯔꯕ ꯂꯥꯟꯅ ꯄ꯭ꯔꯆꯥꯔ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯑꯣꯖꯥꯒꯤ ꯌꯨꯅꯤꯌꯟꯅ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ ꯑꯩꯈꯣꯏ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯌꯥꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯊꯦꯡꯅꯒꯅꯤ ꯑꯗꯨꯅ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯐꯣꯡꯗꯣꯛꯏꯕ ꯋꯥꯐꯝꯗꯨ ꯀꯗꯥꯏꯐꯥꯎ ꯆꯨꯝꯃꯤ ꯑꯃꯁꯨꯡ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯅꯤꯡꯊꯤꯅ ꯅꯩꯅꯔꯒ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯐꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯗꯅꯕ ꯑꯩ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯑꯄꯤꯜ ꯑꯃꯁꯨ ꯇꯧꯖꯅꯤꯡꯉꯤ Manipur Film gi sahi khuding gi state ke thak ta pangthokpa mapalak suba Manipur Film Awards Manifa 2020 matang sahi March kuni thoida pangtholagani hauki ba sahi singda SSS Manifa haina pangthok lamba award function asi handaktagi thauna amasung Film Forum Manipur na sinduna Manifa 2020 haina Kaksing Dramatic Union gi auditorium da pangtholagani award function asida anoba award oina best audiography su hapsinduna punna tongan ba award kuntaret lanthokadori hiram asigi matang dulam finda leiba Film Forum Manipur gi office ta pawmi singuna bada Film Forum Manipur gi chairman S Mangol Jaung na phongdorapada film entry tawrapadagi aroiba numitna matang sahi gi entry tawrapagi aroiba numitna matang sahi gi January kun fawbani loinana sahi asigi January amadagi December 13 fawbada CBFC certification phangba amadi Film Forum Manipur gi ayaba leiraba film khaktana entry tawrakpa yagani film gi entry fee na hana lauba mamaldagi ahongba leitana Manipuri lol gi film singda lising manga aduga atoba dialect ki film singdana lupa lising ahumni award asigi nominee sangba singi mamingna February 13 ta lauthokani haiki ꯑꯩꯈꯣꯏ ꯍꯟꯗꯛ ꯑꯍꯣꯡꯕ ꯈꯔ ꯂꯩꯒꯅꯤ ꯐꯤꯂꯝꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯀꯦꯔꯦꯛꯇꯔꯁꯤꯡꯗ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯕꯦꯁ ꯑꯦꯛꯇꯔ ꯅꯠꯇ꯭ꯔꯒ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁꯅꯆꯤꯡꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯑꯦꯛꯇꯔ ꯃꯁꯥꯗꯨꯗꯒꯤ ꯀꯟꯁꯦꯟ ꯂꯧꯕꯤꯔꯒ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯅ ꯊꯥꯖꯤꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯥꯔꯇꯤꯁꯇꯨꯒꯤ ꯃꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯥꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯄꯦꯅꯥꯜꯇꯤꯗꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯅꯠꯇ꯭ꯔꯒ ꯗꯥꯏꯔꯦꯛꯇꯔ ꯊꯥꯖꯤꯜꯂꯛꯏꯕ ꯃꯤꯑꯣꯏꯗꯨꯅ ꯄꯨꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯥꯅ ꯌꯥꯅ ꯊꯥꯖꯤꯜꯂꯛꯑꯕ ꯑꯩ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁꯀꯤꯗꯃꯛꯇ ꯕꯦꯁ ꯑꯦꯛꯇꯔꯒꯤꯗꯃꯛꯇ ꯑꯩ ꯌꯥꯖꯔꯦꯅ ꯃꯍꯥꯛꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯑꯕ ꯑꯗꯨ ꯇꯧꯔꯛꯑꯕ ꯃꯤꯑꯣꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯣꯃꯤꯅꯦꯁꯟ ꯆꯪꯉꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠ ꯄꯤꯕ ꯃꯇꯝꯗ ꯂꯥꯛꯄꯤꯗꯕ ꯅꯠꯇ꯭ꯔꯒ ꯑꯦꯋꯥꯔꯗ ꯂꯧꯕꯤꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯍꯟꯗꯛꯀꯤ ꯐꯣꯔꯝꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯊꯛꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯁꯣꯏꯗꯅ ꯂꯧ Kanzipur da Laiba Standard Robert Higher Secondary School da chingningai uba mawongda misi amada lekidrabi school asima ki mahiroida kathokpa music video album ama ngasi ML Joy Kisana release tawkhre hadi ita haina mingthwanba music video album asi BT Rota Laiba Roman Theatre da pangtoba thorum amada release tawkhibani thorum asiga mari lenana ML Joy Kisana haikibada leikidrabi mahiroi nupi masa adugi misi gi achumba puthoktanaba paliba lengak asina nathaina khonai haina maral siraduna lamdam asigi miyamna achumba puthoknanaba irang hauramdrabadi masa matomda sibani hairamgani mahiroi aduna leikidrabasu lamdam asida leiriba school gi mahiroi sing ningthina ngak senbagi mamita de loinana lenga asina miyamna protest tawba phawba yadre asuma wa khangba singbu phajin punsindana machin menana ba khonai haiki Hojik lay train china wangang da machin chim mention any form of protest here asalakta constitution ji chanarakta ngarang nahan citizens amendment act ki mayokta ban pungkara tawgar tamo Sutil Kumar jail da kuji gok thamjela thami where is democracy isn't it a dictatorial system shinya point yam no isi praja protest over chatra satri kharana mahoi ki pen da phongdokpa
इलाइट ग्रुप खरना मखोई नुमाइतो फोंदोकपदि 144 थंगबनि परमिशन लौगदबनि ऑर्डर थोपा अदुगा सिटीजन्स अमेंडमेंट एक्ट सी मणिपुर चलबम थोक्त्रै आईएलपी चलबनि लाव सरकार अदुबु तारीख 9 सिटीजन्स अमेंडमेंट सपोर्ट तोइने रैली चकनी नम हाइबा करी लोसिने कोई गांता मियाम की दमक कथोपगा लोइनना थबक तौबगी दमक मणिपुर दगी मयांग लंबम दाइनादा सेवा पुरस्कार अवार्ड पिदुना इकाई खुनब उठ्खरे अवार्ड असी ngasi constituency club of India Rafi Mark New Delhi da pangthokiba thorom amada pibirakibani award asi National Consumers Day 2019 ga mari lenana Advocates Association for Social Responsibility and Awareness Hyderabad based over All India Groups of Advocates na shemba non-governmental organization na pibani panba yabadi sai asigi February 10 da thokiba laibak thiba पुलवामा टेरर अटैक ता थवाई कट की थौना फरबा इंडियन आर्मी सिंगबो इकाई खुनबु उटपो ओइना इंडिया की मफम कयाद मियाम की दमकता कथोकपगा लोइना थबक तौब मियोय कुंथ्रादा आई स्टैंड फॉर द नेशन की थीम द पीबनी अवार्ड असी सतीश उपाध्याय बीजेपी इंचार्ज मध्य प्रदेश की एमपी डॉक्टर अनिल अग्रवाल अमसुंग असरा उत्तर प्रदेश यूनिट की प्रेसिडेंट सचिन बातीना खुसिनकी केरला की कोसीद थासी की तांग कोंतरे फाबा ऑल इंडिया लॉयर्स यूनियन की तरहमदुई सुबह नेशनल कॉन्फ्रेंस सर यागदबा यूनियन असी की मनपुर स्टेट कमिटी की मियोई तरीन साबती ममा मफमदुदा थुंख्रे मिफमदुदा स्टेट असी की डेलीगेट सिंगना स्टेट असी की लाइरिब इशू कया पुकटकनी हाइरी इम्फाल ईस्ट की डिप्यूटी कमिश्नर की मियांग मखादा ngasi district asigi oina wall ex de gi thorama ma pangthokre district ex prevention and control unit vihan national coalition for people living with HIV in India NCPI plus ahana project ki khusamnaduna new second laiba vihan gi office ta pangthoki ba thoram aduda imphal east ki DC Dr. Rangitabali Waikomna HIV ga sabon aduna hingliba nupi singa masung angang singi damakta ningtham khudol amasung sana thakna bagi polam kayasu khusinaki Thauramadu ko mari lenan Imphal East District ex Controls Officer Dr. Romila Devi na haikibada December amada pangthokiba wall ex de gi saruk ama oina Imphal East District ki oina district asigi deputy commissioner gi miyang makhada akhanaba oina wall ex de gi thauramasi top mawongda HIV ga sagona duna leiriba district asigi mioi sing maruina angang sing unaba makhoi khudong sadaba sing taba masung darkar oiba mateng pangnaba honabani ngasi Imphal East District ki DC masa yauna laktuna thoram asida saru yakiba mioi sing una kilonena khudol kaya su tambi ki makhada na district administration mi makhada Imphal East District ex control office ka HIV ka sagona dun leiriba mioi ki oiba yaipa thorang ki thabak thoram sing paikan labo honari haina so district control officer asina thamlaki मिरोन भी ममा सिंह अमदी अखोगी चाजेन भी ममा सिंह खल्लगांदा अखोइना मोगी निंगथम थागी सिजननबा अखोगी ब्लैंकेट अमममगा अखोगी आंगांग सिंगी थकननबा संगोम खरगा तौरगा अखोइना येंथोक्सरगांदा यामना समना अखोगी चा ममम थकमिनरगांदा अखोई सिंजबा प्रोग्राम नि वर्ल्ड एड्स डे ममांगैददी अखोई फजना स्टेज सेमदना अखोगी बैनर थेतना देगी रैली चतना मयाम अमा तौजबने अदो हंदक किसदी यामना तोंगानबा अखोगी डिप्यूटी कमिश्नर इम्फाल ईस्ट अखोगी डॉक्टर रंगिताबली वाइकोम मिंगोना पंजरवदा माकी डायरेक्टिव मखादा अखोइना सिगी डिफरेंटली अखोई पांथोक्सबन वांगोई म्युनिसिपल काउंसिल ना काउंसिल असिना कोनबा मफम सिंगदगी प्रधानमंत्री आवास योजना अर्बन हाउसिंग फॉर ऑल स्कीम गी खंगलबा बेनिफिशियरी कयादगी मरम सादना पैसा फाजिलगा थमले हाइना थासी कुनिथोइदा मीडियादा बेनिफिशियरी खरना फोंगदोकी वाफम अदो युमफम याउदबा वाफम नि हाइना सेंगदोरकले हिरमसगी मतांग ngasi manba press club ta pangthoki ba pawmis nguna ba mada wangoi municipal council na korba mafam singdagi mioi cham hombu taret asi pradhan mantri awas yojana urban housing for all scheme gi makhada khangatke madugi manungda masagi mathau taba siasang suba mioi ayamba di sel thaba loikre hauzik wadori ba khara asisu mamangda leramba council asigi sia person babitana sen lana sinaki ba amadi siasang sudaba singini adubu wadori ba singi asi council asina honaduna athuba matamda कापननबा प्रोसेसता लैरिबनि हाइखि मी सामगा कुंथ्रा आई हाउसिंग फोरम की पैसा कापे सिरी
सही में पाइप कांदा लुपा म कापमदे अइना थानी हुम पाइप कांदा मी चाम कुंथागी पैसा कापे सिदा अनदर मोइना पैसा कापीदरे हाइदना प्रेस क्लब ता सिमिस चलग वकल अदु तौगनु सिमिस गी वा नते सिदी प्रेस क्लब की वनते लेमिनर कोली अखोई तरेन पान मापन गी पोनी पोटसिदा अखोई खनारगा कापकदो पैसानी सी पोटसे अखोई मसेन जाना कापकदो पैसा सिदा नोइना प्रेस क्लब चल प्रेस लिरि थोपा सिमिस दा मथौता दे Coalition Against Drugs and Alcohol Kadana Maya Kabachinja ki mayokta sangselakpa khongjang sargam oina ngasi kwa kaithel leimkhozam laikai da leiba dabung variety store dagi yamlaba yungang sing phagat kre lubasigi nupi thomi kaya yauna sangsan ki drive adu da lupa lak anirom gi oigadaba tongan ba makhalgi foreign liquor sing phagatuna mangan ki panbayai dabung variety store hariba dukan asimaktadagi tha khargi mamangda sukadana masing yamlaba yungang sing phagatuna mangan kiba laikhrabani Communist Party of India CPI gi Bengaluru da Laiba set office da RSS BJP ke Thomi Singna Landaram amadi Manipur Uttar Pradesh amadi atopa state singda CA gi mayok ta khongjang sangsang gi party ki lusing ba sing phajin ki babu CPI na akan mamong da yanne ba phongdorakle CZI Kia Foundation na Hell Bilis Langol da ngasi free eye screening camp ama pangthokre camp aduda mit ka mari lena ba laina layong sing da puna mioi marfu taretta layingki Hauze ngasi nomagi ba sanabagi pau Sam Humpunithorak Suba Sar Swasan Singh ke CSI CBE Memorial Invitation Football Tournament Muvalai Athletics Kangpokpi quarter final sangkre ngasi Imphal gi Mapal Kangjibon sanaki ba football tournament sigi ani suba pre quarter final gi match aduda Muvalai Athletics Kangpokpi gi Sandaroi P Tuvoi amasung ke Mar Anina match ki kutramato amasung humdra mari suba minute singda san ki ba Panjal ani aduna AFC Lamjau Kaksingbo Panjal ani sinoda maiti ba pibangam ke hayeng satari ba invitation football tournament sigi ahum suba pre quarter final da Nisa Thangwi banamasung Trau Kwakathil ani na lamba tawnaragani All Manipur Football Association Amphagi mi Makada Manipur ke tongan ba mafam singdagi lakpa football team kuntra amasung mapalamdagi football team ani yauna punna team kuntra ni thoina knockout basis satari ba invitation football tournament sida saru yari football tournament sigi hayeng makata ba ahum subab ki pre quarter final match sing shanaragani Under 17 Khelo India Women's League ta ama andro mai pakre ngasi ayuk Imphal gi Mapal Kangjibon sanaki ba Khelo India Women's League ki kulumdoi soba league ta YWC lang thabala masung ICSA irengbam anina sanaki ba match aduda team animak na Panjal sanaba yaba gi khudong saba kaya phanglabasu match ki apiba matamda team amatana Panjal amata sanaba ngamnadana match adu draw satki Satrali ba Women's League asigi ngasi ayuk sanaki ba kunmari suba lektana ama androgi sanaroi case bilasnina match ki humpu suba minute singda san ki ba matangai ba Panjal aduna WFA Kaksing ba Panjal ama sinoda maiti ba piwangam ki Yas Department Manipur masu All Manipur Football Association ampa and kusamna sathariba and 7 Khelo India Women's League asida Manipur ki tongan ba mafam singda gi lakpa nupi masagi team nipan sar yari thasi ki kunipanda Sanagada Bakunmanga Subalikta PLL Susampura Masung ICSA Irengbamga Kuntaruk Subaliktana Kripsa Naurim Thomasung ESU Palace Compound Anina Lamba Taunaragani District Football Association Moirang Sinduna Ahanba 3rd Division Under 15 Football League 2019-2020 Ngasidagi Moirang Multi-Purpose Higher Secondary School gi ground da Haukre Football League asida group ani thokli loinena group amamamda team taruk na sargiyari league asigi ngasi ahan manumita YSUC Phubal amasung SYDOP Phawgok Sau ikai amasung NASA ngangkhalai kai amasung Ideal Club Sunusipai gi marakta match sing sanaki YSUC Phubal amasung SYDOP Phawgak Sau ikai anigi marakta sanaki ba match aduda team animak na Panjal amata chanaba ngamna draw satki NASA ngangkhalai kai amasung Ideal Club Sunusipai anigi marakta sanaki ba match tana NASA na Ideal
क्लबपु पांजल अमदा माइथिबा पीकी कुंथ्रा तरी सुबा स्टेट आर्म रेसलिंग चैंपियनशिप था सिगी कोनिपान में कुमापन फावदा पांगथोलगनी मणिपुर आर्म रेसलिंग एसोसिएशन सिंधुना हैरांगोई थोंग मखा माइबम लेकाईगी कम्युनिटी हॉल दा पांगथोकदबा चैंपियनशिप असिगी मांगोइनना 1981 दा रजिस्टर तौखरबा मणिपुर आर्म रेसलिंग एसोसिएशन असिगी चप मानबा मिंगथोनबा एसोसिएशन अमनसु मतंग सही के जनवरी थादा स्टेट आर्म रेसलिंग चैंपियनशिप अमा पांगथोलगनी हाइबा वाफम अमा लाकपदगी आर्म रेसलिंग मसाना असिबा पामना सानरिबा मणिपुर के सानरुइसिंगदा सममनबा अमा थोलकपा असिना मरम ओइरगा ngasi इम्फाल की मपाल कांगजिबुंग दा लैबा आमसा की कॉन्फ्रेंस हॉल दा पामिसिंग उनबगी अचंबा थौरम अदुदा पांगथोकी थौरम अदुदा मणिपुर आर्म रेसलिंग एसोसिएशन की प्रेसिडेंट डॉक्टर एल शरद अमसुंग एग्जीक्यूटिव मेंबर के शरद चंद्र अनिना याखिबगलुनना 1981 दगी हौना लमदमसिदा मखल मखा कया की आर्म रेसलिंग की थबक थौरम कया तौदुना लाक्लबा एसोसिएशन असिगी मिंग सिजिनदुना चैंपियनशिप कया तौगनी हारिबा मियोइसिंग अदुगी मथक्ता अकर्म मियंग संगलगनी हाइना थमखी मसिगी थौरमदन सर याखिबा आर्म रेसलिंग एसोसिएशन की प्रेसिडेंट डॉक्टर एल शरद न लमदमसिगी मियामदा वाफम कया थमलखी मणिपुर आर्म रेसलिंग एसोसिएशन है तोान अमा थोलगा टूर्नामेंट तौनी मजी चैंपियनशिप तौनी अगोंद डाउट करीनो ग्यान ताद्रे सर नंग पाव खबर मैम येंगो कईदबू यागे येंगीरो कनानो कनानो कहीं खंगे मीजू हाइदे कना ममिंग करी कौई तोंब कौब चाव कौबना खबर से हापी अफम पंदे कांगूसिंगदो मधु अफमदो पुमतोक तुगा नाकल अमरोमदा अखोई स्टेट टूर्नामेंट चाही अमगे तौम थोप चैंपियनशिप तौगदबदो मधु 53 सुबा स्टेट आर्म रेसलिंग चैंपियनशिप तौरगनी हौजिक मकोइदा अखोइना हाइबा कांगूसिंगदो कनानो कईनोदो कोई मधु मुई कांगू मुई मरी लेनबो कांगूसिंग कोइना चे मथाना कोतना हंगे हौजिक अदु रिप्लाई लाक्तरे अखोई हौजिक याम थुना तांग कुनगनी पान कुमापन तौदोरिबनिना थबक अंगांजिंगी पंगथोक यादे हौजिक अरोबदा मरोबा पामना लमदमसिदा फंगबा मेडिसिनल अमसुंग एरोमेटिक प्लांट्स योखटपा अमदी थेराप्यूटिक वैल्यू खंगदोकनबा पांडमदा स्टेट आयुष डायरेक्टोरेट का प्रैक्टिक्सिया एग्रोटेक प्राइवेट लिमिटेड आसाम का एमओयू अमा खुयक पिनखरे आईएलपी के सन गेजेट फोंगद्रनी ममांगदा असेंबली की मिफम अमा कौबीदुना खनबगी तंजा अमा पीबीयू हाक्सन जोई किसना लेंगाकी पुनिंग सिंसलकी अमसुंग यांग थांगदगी वांगोई फावदा लैबा लोफम सिंगदा नौनयुम साजिनबा सिंग थबक लेबंदुना नुमितरीदगी मनुंगदा मरिक सुमसी सांग फागलनबा एसडीओ वांगोइना खांगनख्रे